ngasi ayuk phongkiba tungan manipuri siphongsing amasum thokiba thawdo wathoksingdagi maruoibe I pausing khonga saraga Manipur top channel gi maikedi gi myamda thamjagi ahanmada national capital gi mafam anida bom leiramle nongpok thangba delhi gi simapuri amasum sahadara area gi tuan mafam anidagi improvised explosive device IED singphangkibaga loina ngasi tholamgadaba terror gi asoba akiba ma Delhi police na thingma ngam police na tuan mafam anidagi mapu leitaba bag singphangki Delhi police amasum fire department na nungthilpung aniga minute 15 da bom ge akiba piba call ama phangki ahanba case aduna sahadara area dagini maraktuda IED amagi matang da atopa call amasu new simapuri dagi phangki phiba masigi arubadu yenglaga Delhi police na mafam aduda national security guard personnel Kaukshin ki haina police official amana phongdoki simapuri dagi bag adu mi lainadaba yum amadagi phangkibani Rohini forensic science laboratory dagi team amana apartment adu da forensic investigation sing sathari national security guard NSG na IED du pukre amasum ahangbu mafam amada diffuse tawragani apartment adu gi mapu adu handakta mapa laikidaba kasin kawwa contractor amani mahangna madu sakil kawwa property dealer amagi kuthangna ani supa mathula du sandoki madu miye amada amuk sandoki adubu numit 10 ni mamangna mafam adu miye ahum amaga laki police na mafam adu da thunglak tringai gi mamangna makhoi punamak cn kre haina Delhi police special cell na haki special cell aduna singnani oiba telephone call mayamama interface tawki amasum adudagi mafam adu khangmamki special cell na singnaba miye singadu masakhangmangam kre amasum makhoi photograph sing su phangkre adubu miye singadu kadaidagi no haiba hauju paw khangdri adubu makhoi adu hena chawba lautunaba amagi saruk natragana sleeper cell amagi saruk oiramba yai haina police na singnari hauju mafam adu national security guard na bomb detection vehicle amaga loinen lakhre awang rank ki police official kaya su lakhibaga loinana police mayama mafam adu laikre special cell gi deputy commissioner of police DCP amasum assistant commissioner of police ACP su mafam adu lairi Nongpok Delhi gi Gazipur gi mi kunglaba laigi kaithiel amada RDX manba sakti leiraba kiji ahum gi bom ama yawba khaw ama phangkibadigi haukiba thagi case ama police na thijinduna lakhibani hainasu pawsna palakli makhasa tharakpoina topa pawamana JDU gi party office da numai kapsilamle lakadoriba general assembly mikhala kangpokpi assembly constituency gi JDU gi mirep oina songthokliba sosin gurungi kala pahar hangliba party office BJP gi phiral thetpa gari da lakpasing ngarang namida pungni palomda thugaina madana tana numai kapthoklambadigi miyamna irang hokre pawsinai thawdo aduga mari leinana gurkha furuki CSO amadi miyamna pulaga JAC ama semaga ngasi kala hapar gi kaithiel amadi dukan sing thong londuna thawdo adubu yaningdaba phongdoktuna wakat mifam satakre wakat mifam adu saruk yakhiba JC gi co convener hari basola na phongdokpada ngarang numidangi pungpham aduda BJP gi phiral thetpa bolero registration number MN03P 6895 ta lakpa khulai paiba miyoi singna JDU gi office thugaibada natana nomai kapthorakpadagi miyamna mafam aduda thomjinaraktuna khulai paiba sing adu fana bonaki adubi ikhang khawdana BJP gi phiral thetpa gari ahum matungda police gari inaraklaga mafam aduda thaujilaktun irang adu laksingki adubu irang aduda miyoi kullom asu apanangwadagi lekanaki maana makhatana office thugairamba amadi nomai kapagi thaba adu laingaka suspension of operation susana riba larhulup koki national friend KNF ki kedar singna sa thaba oigani thawdo adu sinari ba miyoi sing pungkun gi mari gi manung da laingana pharaga sairak pi gadabani haina phongdoki amaramda JC ki co convener Bigyan Bastolana ngarangi thawdo aduna Gurkha na khundabe assembly constituency asigi miyam mipai ba puknari makhatana asigumba pamdaba thawdo thoktana ba Gurkha na khundabu kulsingda paramilitary force ki company amam thambiu loinana Gurkha sing maningtam namadi aki akhang yaudana apamba mirepta vote pihanana ba ECI amadi state lengana sinbiu thawdo adura senaba miyoi sing phaba loinana JC na talib demand sing asi pungkun ga mari gi manungna thabak to onthoraktaba tarabadi makhataba khongjang kya sangsilagani haina so phongdokhi haidi makhasa tharak poina to papaw mana mikhal numita suti oigani
थासिगी कुनगनी पानमदी मार्च मंगादा तंकक अनिरक थोकना पांगथोकदोरिबा तरागनिथोय सुबा मणिपुर लेजिस्लेटिव असेंबली मिखलगी नुमितसिंग असिदा बेंग यावना लेंगा की इंस्टीट्यूशन पुनमक सुटी ओइगनी हाइना मणिपुर गवर्नमेंट की जनरल एडमिनिस्ट्रेटिव डिपार्टमेंट की डिप्यूटी सेक्रेटरी सुनंद थोकसोमना थोको ऑर्डर अमना खंगालखली ऑर्डर सिगी मतुंगिना मिखलगी नुमितसिंग असिदा मिखल पांगथोकदबा असेंबली कंस्टिट्युएंसी सिंग अदुना कोनबा मफम सिंग अदुना लेरिबा लेंगा की ऑफिस सिंग एजुकेशनल इंस्टीट्यूट प्राइवेट सेक्टर अंडरटेकिंग नसिंग पुनमक सुटी ओइगनी मसिदा सुनतना बैंक फाइनेंशियल इंस्टीट्यूशन अमदी LIC नसिंगबा इंस्टीट्यूशन सिंगसु मिखल पांगथोकदबा नुमिदा सिमक्ता सुटी ओइगनी करिगुंबा बोटर अमन अतोप मफम अमदा थाबक तौदुना लेबा तारबदी हाइबदी फर्स्ट फेज द बोट थादगदबा मिवेदुना सेकेंड फेज की मिखल पांगथोकदबा मफम अमदा पोस्टिंग ताब ओइरबदी स्पेशल कैजुअल लिपिदुना बोट थादबा दुदा सरुक याहनगदबनी हाइरि हाइनसु पाउसनसु मखाताना फोंदोरक्ली अतोप पावमना इम्फाल वेस्ट की DC ऑफिस की स्ट्रॉन्ग रूम दगी बैलेट पेपर हुरालंबा मिवेम फारे लंपेल पात लेबे इम्फाल वेस्ट की DC ऑफिस कॉम्प्लेक्स की स्ट्रॉन्ग रूम दगी बैलेट पेपर हुरालंबा मिवेम पुलिस ना फगटखरे हाइना डिस्ट्रिक्ट इलेक्शन ऑफिसर की थौसपुरीबा डिप्यूटी कमिश्नर TS किरण कुमार ना थादोरकपा सिरोल अमन हाइरि सिरोल असिना मखाताना हाइ लाखदोरिबा तरागनिथोय सुबा मणिपुर लेजिस्लेटिव असेंबली मिखल असिगिदमक तरागनिथोय कैसांगथोम एसीगी इलेक्ट्रॉनिक वोटिंग मशीन EVM अमदी VVPAT सिंग कमीशन तौबिगी थरम अमा ngasi pung tara makhairom tabada DC office complex ta leiba koranganayani hall pangthoki thora madura kaisamthong assembly constituency sida Republican Party of India athawale RPIA gi ticket gi mire oiriba Maheshwar Thounaojam gi mihut oina lakhiba hais naresh ko ba kaisamthong elangbam laikai digi miwe mana ballot paper adu laktholamani commission tawbigi thora madura ballot paper ama mangle haba khangnarakpadigi khudak ta thibu humbagi thabak sathaba horokhe मधुदा CCTV फुटेज की मतिंग दगी नरेश हाइरिबा मियेसिना नुमियुंगबा मतुंग पुंग बारोगा मिनिट 13 हुमदै सतमा मतमदा बैलेट पेपर सीरियल नंबर 0001 अतु लाउथोलंबा उबा फंगलखि मधुगी तुंगदा DEO गी मैकेदिगी मरी लेनबा लंपेल पुलिस स्टेशन की OC दा कंप्लेन अमा फाइल तोखि लोनिना पुलिस स्टेशन असिदा IPC की सेक्शन 380 गी मखादा FIR नंबर 28/2022 LPS असि लहटखि हाइरिबा बैलेट पेपर अदु नुमिजुंग मातुंग पुंग अमगा मिनिट 13 मंगा सतपा मतमदा फंगबा ngमखि लोइनना मियोयदु पुलिस कस्टडी दा फाजिनदुनो थामलि हाइरि मिखल असिदा ट्रांसपेरेंसी लैनबा बैलेट पेपर सीरियल नंबर 0001 असि ACSC की ओइना मखाताना सनररोय हाइनसु फोंगदोखि हाइना पाउसना मखातारक्ली मखासा तरकपोइना तो पाव मना कैंडिडेट अमगी स्टोन क्लस्टर दगी NAB ना नंबर 4 ललोन मने हाबा मियोयनी फारोरे वांगखेम असेंबली कंस्टिट्युएंसी द NPP की मिरेप ओइरिबा खरिबम जीवन की अपोप के लुपाजाउना सारांगपाट मनिंग लेकाय द हांग स्टोन क्लस्टर दगी नारकोटिक एंड अफेयर्स ऑफ बॉर्डर NAB इम्फाल अमदी थवाल पुलिस के अपुन खुटपो अमना हेरोइन नंबर 4 लोतुना थमलमनी हाइना मोहोरी अमदी मा की लोइनबी फगतुना पुरुरे फगतलुरबा केजी अमरोम ओइगदबा पोल अमदु हेरोइन नंबर 4 ओइरमदबदगी खुदक थादोखरे हारि थाउदोसिंग असि नुमिजुंग मतुंग पुंग बारोगा मिनिट यांखैरोम तारकपदा थोखिबने थाउदोसिग मरी लैनना फाजिलुरबा मियोइसिंग अदुदी कुंबीदगी स्टोन क्लस्टर दगी मोहोरी ओइरिबा खागेंबम रविंद्र सै यांखै अमदी माके लोइनबी सिलियानी हारि NAB अमदी पुलिस की थौंग अदुबु यानिंगदबा फुंगदोक्तुना अमदी थाउदोसि लाउतुनबा थौंग अमनी हाइना ngasi चारांगपाट खुनगी मियामना वकत मी फमफमदुना खोलाव क्यागा लोइनना खोंजंग चंगसिलुरे लाउतुनबा सिदा सेनबसिंग अथुबदा मिमांगना पुथोकपियु हाइना पेनबा क्या फोंदोखि हिरामसिगे मतांगदा NPP की मिरेप खरिबम जीवन हाइ अरानम पमै सिजिनदुना मियुएमबु यामना साउना मिंगसे थियनबा मदि फाहनबा हाइबसि तौहैदबा थबामनि असिगुम थौंग असि तौबिगनो माकु इकुइ कुइद्रिङैगी ममांगना सुनुमै नमखिबगी थौदोक लैख्रे हंदक अमुकसु माकी फैमिली ना तौजबा स्टोन क्लस्टर की मोहोरी लाइफंगी संगी मपान करिगुम पोट अमा थमजिंदुना नापता पाउ पिसिंदुना मोहोरी अमदी लोइनबीबु फंदुना मिंगसा थियननबा होनरकपसि यामना लेबक थिबनि असिगुम थौदोसि कनाना तौबनो हाइबदु मरी लेनबसिंग अथुबुदा थिगतपिदुना मियामदा खंगनबियु हाइकेनसु पाउसनसु फोंदोरक्ली मखासा थरकपोइना मैमना तेंतकना अतोप मरुइबा पाउसिंग पिजगे फेस अनिमकी अपुनम कैंडिडेट चनीगा हुमफुगा मंगागी मनुंगना क्रिमिनल केस येनबा मिरेब यांखैगा तरुक यावरी नोंगमैसारा 80.52 डिपोजिट तौरक्ले
polling station chatrukta nupi ngaktana mathau pangthokani Manipur gi bot thadagadaba apunba voter lakh kunga lising nifuga nipanga samaga humfuga mapani Manipur gi apunba hanba masum anisuba phase gi bot thadanagadaba polling station punamaki manungda nupi ngaktana mathau pangthokadaba polling station chatruk yauri haibaga loinana nupi ngakta gi polling station singasi apunba polling station gi sangda yenglabadi Manipur gi polling station manga khudingi manungda amamamdi nupi polling personnel singna mikhal gi mathau pangthokani haina Chief Electoral Officer CEO Manipur Rajesh Agrawal na phongdorakre Maki Sirolamana Makatana Haibada Pangthokadariba Mikhal asigidamak sem saba loikraba final electoral roll hauzik yauriba bot thadaba yaraba apunba Manipur gi voter singi masing lakun gali sing nifuga nipanga samaga humfuga mapani hariba masing asi mamangi electoral roll laikiba masing aduda apunba voter lising taraga humdagi saniga supnigi ohum hapsilaglaba matungdani hairi loinana thasigi kungani pana pangthokadoriba ahanba tangaki mikhaldana assembly segment kuntragani pana apunba candidate chamaga humdraga humdoina mikhal thengnaragani makhoigi manungda nupi candidate taraga mangani hairi aduga mathang thagi mangada pangthokadoriba mikhaldana apunba candidate maudragani thoina lamba tawnaragani aduga second phase ta yauriba nupi candidate singi masingna supnagi ani khaktani adubu ahanba masum ani suba phase ta mirep oiriba apunba nupi candidate ki masing taraga tarini hairi ahanba phase ki nomination gi process ta candidate anina mirep se laukthokhibaga loinana amana mari leinaba RO na reject tawkhibani aduga ani suba phase ta mirep anina makhoi gi mirep se sing laukthoknakhibaga loinana RO singi maikedi na mirep se ani reject tawkhibani hairi Nifugani Channel Assembly Constituency da NPP gi mirep oigani haiduna mirep se pisilakiba lunkhau pau hawkip ki nomination paper returning officer na reject tawkibadu ma ki mirep se edo Representation of People's Act 1961 gi section 9A gi matungina disqualify tawbagdigi ni haidi amaromda Manipur gi ahanba masumani supa tangkak ta pangthokadoriba mikhalda mirep oidiba apunba candidate saniga humfuga manga gi manungda mirep yankhai ga tarukti criminal antecedent sing leba candidate sing ni haidi hainasu pausina makhatana su phongdorakli makhasa tharakusu myamna tentakna masamgoiba lokhachara kana thamjaramge bot thadanagadaba numit taraga mathoini watlingei de BJP gi manifesto phongkhre manifesto da apaspa gi wafam yoroktabagi matangdadi paukhum piramdre BJP gi Manipur manifesto 2022 territorial integrity ngakane amasum yelhomi singi hak amasum cultural heritage yokhatkani PM Ujala gi beneficiary sing the LPG cylinder ani lemna pigini college ki meritorious nupi masafuna makta lemna scooty pigini Rani Gaidili nupi mahiru singi scheme gi makhana EWS amasum backward section gi nupi masa singda lupa lising kun gi manga gi incentive pigini senior citizen singi thagi pension lupa sani dagi lising amate hengani Manipur de aims hangdokani ngami singi accidental insurance na lupa lakh manga fawa pigani tourism sakot hananaba loktak mega ecotourism project fahekani Manipur School University link khatkani haiba singshini atopa marueba paukhra namu bankrupt oiba overdraft taraba BJP lenga sina puthokliba point kun yawo manifesto namthakni Jairam Ramesh English ngani ga taraga tarita center da lenga pariba BJP sigi makhara Manipur BJP na miyamda puthokhiba manifesto da thaba oina pangthokani hana laukthokiba point sing thabakta amata onthokthre mamangi tamna miyamda puthokhiba wafam sing adu nahongna na puthokle haina moral siraduna BJP lenga si bankrupt oiraba lenga ni overdraft taraba lenga sidagi tungya samata leitraba lenga ni haina Rajya Sabha gi MP su oiriba AICC gi election observer Jairam Ramesh na moral sikre ngasi BJP ni election manifesto phongkraba matungna BT rota leiba Congress bona pangthokpa pawgi mifam amada BJP gi aranba lengak sathabadagi sahi manga Manipur amam boikibani kauba BJP na pangthokpa ngamkhidraba thabak sing yawba booklet ama phongbaga loinana wafam sing asi phongdokibani mana makha taraduna Manipur gi miyamna khwaidigi maru oina demand tawriba lamdam asidagi aphaspa laukthou haiba wafam gi matangda BJP ni wafam amata manifesto asida phongdoktabaga loinana minimum support price MSP gi matangna wafam amata pandaba sina party asi sahi manga sida makhoina miyamda thamkiba thajaba amata thabak to onthokpa ngamde haibasi taksarabani sahi manga asigi manungda Indian Constitution gi article number 371 mapung fana maithiba piugo loinana
NGO CSO yauna journalisting the democracy gi satnabi kya khongoi na kiba madi makhoi gi lengak sasan da wafam amatang phongdok lobada NSA pan gi thabak sata kiba lengak ni haibisi ngasi gi miyam na khangnarabo wafam ni Magna Makha Taraduna English Singani Taragaret October 3rd BJP Gilusing Oidiba Chief Minister Sahi Amada Tabak Pangdribanaha 1.5 lakhs Tabak Piduna Sahi Mangagi Manunda Mioi 7.5 lakhs Tabak Pigani Haina Lauk Tokibu Wapamadugi official oina Tabak Laukibagi recruitment notification Amata Tokibalati PWD Amadi Works Minister na English Singani Taragaret ki July 3rd Miam na Thazaba Tamkiba Sahi Manga Sida Mioi 7.4 lakh Tabak Pigani Haina Lauk Tokrabasu Lenga Sina Kaukipa Tabak Ayamba Ngachi Power Result Haidok Pangamdana Fazinduna Tamli Masigi Matakta Union Minister of State Home Pairiba Hiren Rijujuna Manipurgi Rajya Sabha ki MP Oikiba Ke Babandada Aiba Sirol Piduna Taraga Matushuba Indian Reserve Battalion Linkat Kani Haina Thazaba Tamkibadu Center Amasum State Mapung Fana Pangtok Pangamdrabani Tuan Manifesto the Yawa Point Kaya Amata Tabak to Untopangam Kidraba Kaya Nahonana Miam the Namtak Dogduna Anabus Haduna Putok Libers in a Takpudi Nampu Sasanda Amuksu Miam the Utsai Beni Haina Moral Shiradun State Sige Apunwas and Fandigi Sada Marfuga Mapandi Center Funding Maka Bonduna Salai Kibana RBI no overdraft from Pongdok to Ating Maka Tamkiba like Rabani Haina Supalakli Magna Makha Taraduna Mayai Kaba Chinjak Amadi Draki Matang BJP ki National President JP na dana zero tolerance drug ni haina Laktuli Basikaram Wapam the Ying like a Heidi Bano Hangladuna Draki Mafia Sinaba Mui Kangasi BJP Gilenga Sida Marui but Hodang Lodi Nupi in the power pig in Hana Mamangi manifesto the half purpose of Handaki Putoli Basidadi Nupi the Pangala Hapna Wapam Amata Pandabagaloinana Low Sumubi Lamdasu MSPG Wapam Amata Pandaba Loinana Tabak Pangdribana Hasing the Tabak Pigini Hana Lautokrabasu Tabak Pibigi Mahuta Na Singi Punsi Mangana Lakiba Lenga ni Hana Maral Siki Say Manga Si Manipur Si Amamba Lairol Nunda Tamlurabani Haiduna Lakatoriba Mikala Sidadi BJPSC Miamna Mapung Fana Oida Bangangba Amasum Party ni Haibisi Kangbagaloinana Congress na Lusing Basung Shinabalenga Amasoidana Laklagan Haki Permission Hankibu Hangamagi Pakumpira Duna Zairam Ramesh Nahai India ki election the Indian National Congress na Democratic Oiba Madi Constitution ki Manung na Tabak Tawzuba Party ni Party SC Oina Minister Candidate Haibalite Majority Oiba MLA Singna Kanba Mihut na Party ki Minister Candidate Oigani BJP Gumba Post Ngawba Miam the Oida Pada Hizilaga Democracy ki Mayok Tabak Tawba Party Nati Lunina Party SC ki Atopa Team A, B, Natragana, C Haibalite Lebaki Yafunaba Madimiam Kanba Party Sing Punsinaduna Awan Baleba Amapurana Bohona the Indian National Congress na Hanbalitana Katokuna Lakli Makatan Sumiam Gitamak Tabak Togani Haiduna Lakaduri being listening in Kungani Twiki Mars Taraziki Karamba Party Nilinga Pagadagi Habidu Miamna Kanglagani Hanisu Paushina Makatana Fundorake Se Fong si the social tentant na Fongli Nafna drug Kona na Faba Matimra drug Wiram Dre Haiduna Tadokre Rasniti Kudong Sabalo no Bohona with the Aranba provisions in Arpa Labok Tivani Zivan Narcotic and affairs of borders nap impal si sarang pat maning lekay dali stone cluster amadigi heroine number 4 organizing na polam kona na stone cluster adugi muhori amadima ki luin bi phajilure tungda polam singadu drug oiram dabadigi thadokre Stone cluster adu lakliba taragani to Shubo Bidan Sabha Mikal the Wangkim Kendra NPP gi mere oidiba Kharibam Jiban gi imung manung salaibani hainasu paus na fungdorakli Press na Pama Pawamagi Matung inangasi numijung matung saurang na pung baroga minute yang kairom tabada na apkiti mama na stone crusher adugi mohori oina leiba kumbidigi khangemam Robindro sa yang kayamadi makiloi nabi Siliabu drug oigini singnaba polam kharaga kona na forward kraba matung polam singadu drug oiram dre haiduna matai manao adu amuk thadorakibani hainasu paus na fungdorakli Lushilakpo na to papaw mana MLA Rameshwar Masa yaroga toizam Devanandagi worker sing furakle ngarang numidang pung nipan khra helakpa duwaida kairau kendra da Sibisenagi mere oire toizam Devanandana maki worker sing loinena thiam da meeting ama chatluraga halakpada sanam sandrok mayale kaide sakhangdaba phimung setpa miye kharana maki worker oiriba mayanglambam danabira sathina furakpadagi mamai mami sokle Thawong asi yaning daba phungdok tunang asi kiam gai khoirom lekai da leba candidate asigi mayumda pangthopo wakat mi phamamada saruk yaraduna Sibisenagi president Moirangthem Tombina hakibada
Kairau Kendra gi miyamna pamba yaba mihut adu free and fair oina khallaga lamdam asigi miyamwa kusam naduna sokot thorang gi thabak tawani hingsa gi thabak sa tharakba sidi angang masagi khandaba ngamdaba thabakni MLA Rameshwar asi state asigi chief minister ahan bu wasak lawwa numitegi hawraga chief minister bu CM phamdagi lawthokna ba honabada chauna thodang lawba MLA mani tuan ba mafam kya da CM bu lawthokna ba kem tawbada Rameshwar na media singna Kairau Kendra gi oinadi maki mahut sinduna thabak tawnaba mi ama thamlamle haina khumba si yamna lairik lesu hoitabagi wangangni paisa na mi bu lairaga MLA oiraga amuk paisa talaga lanthum lepsingani haibagi satnabe du toklasi santi oina prajana apamba mihut khanbada aki khang pon ngumsi karigumba mahakna khatna ba yamna pamlagadi nupa thokna lumphugi muhta mafam matam ama hainaraga thengnasi Nupida Kutha Bibisi Siba Senana, Sukayadi, Nupida Kuthari Bamahak, Pap Laravani, Maramaduna, Kaidonunda Mikal Mai Pakro Haki, Wakat Mipa Madura Saruyaki, but Taudu Adubu Hakting Nana, Sighting Pangobi, Toism, Byzantina Fundo Kibda, Sanam Sandrokta, Taudu Sitokle have a pauta, the Yum the Gimakara Hidak Tin Basapani, Adubu Punan Maning Yobuda MLA Masayaraga, Kadai the Satpano, Hanglamlaga, Makoina Debangi Asokwa. Aso apan yawagi hidak thinbat lakpani khummadagi MLA masamadi workers singna makhoiga lakminari ba gari driver adu gari degi singthoklaga phuduna lokhada inthakibani masida sunatana satminari ba miyoi singdasu nongmaina nambada natana nongmaigi batna suduna furakibani solaba miyoi singadugi manungna surakhabam hemba sa yankhaigatare si gari degi singthoklaga makhada inthakibani Toizam Romita say Nifugu Humdoibuna, Mamaiga, Ngaksamgada, Nongmaigi Batna Subani, Toizam Bezenti Buna, Nongmaina Nambada, Natana Maki, Mananganda, Batna Subudi, Aso Opananki, Makoina, Funan Maring, Yawa, Hanangairaga, Lairamani, Singnaba, MLA, Amadi Maki, Walker Singna, Pimu Selaga Makoiba, Pu, Saber Tarokibani, Tanza Duda, Sing the Ginupi, Mangataruk, Kum Taraktuna. Post King Madagi Makoi Sian Kim, Karigumanupi Singadu, Kumlakta Taragadi Makoi, Hingam the Busuya, Highness of Fundoki Hina, Paushna Makatana of Fundorakli. Tentang to Papang Tangamam, the Hapsaram Gay, might take any hard kibigi case, Mizoram government CBI, the Sinava Yaokhre. How Kibizana, what he could Tragamatuyam, February, Nipana, Asamgi, Kasar district key, Kaisam Prabinamasum, Namram. Nirpen Singa Mizoram the Hatkiba Tauduka Mari Lenana, Haukibatang, Taragamanga, New Delhi Mizoram House the Mizoram government Amasung Wall Mighty Council Mute Singa, Wari Sana Krehadi. Wari Sana Badu the Mizoram government Makedigina, OSD to CM Rosang Zualana Mutsinki. Adugu Wall Mighty Council Delhi Unity Makedigina Loop Asigi Vice President Mayang Lambam, Dainana, Lusinki Swadi. Amasum wari sanabadu the Wall Maitei Council gi Secretary General Arun Maitei Bengaluru digi video conferencing gi kuthangla sarukyaki Mizoram gi Chief Minister gi Maikei digi su wari sanariba dugi progressing maki OSD da call tawdun hanglaki nakalani na wari sanakiba du da mihat asigi case asi thigatnanaba Mizoram government CBI da sinaba thawdo asigi ani suba victim asigi aroiba mathau mangam pangthukpa Numit February Kungamathoida Silsar Aizol National Highway da Satariba Broket Handokpa Thaudo Asigi Justice Athubuda Panganaba Wall Maitei Council gi Maikei Makatana Honaba Party Animaki Maikei reason asida Ladiba Tungan community anigi marakta community relation asi Pagat Hanabagi Tabak Toba Hainasu Yanaki Haina Paushna Supali OSD gi Maikei Wall Maitei Council gi Miyoi Mizoram gi Minister Natraga Home Minister Unaduna Makatana Wari Sananaba Aizola Laknabasu invite Oki Heidi Hainasu Paushna Makatana Pali Aduga Hosiko in the Miam Pausi Matanga Lucian Jerage Amasum Patoxaki Visita Sukipulan Kibakea Yarosumiam Napigani Matamatam Gubamaru be Ipausin Sumiam the Lepelate and Sinel Sigimekediga up the Pizza Kenesu Meangima from the Tamzari and thank you.